Paksadi Uibamar Uibapau Kara update Taujari. Need exam 2022 da Hairangkoi Tongdagi Aibam Jet Kumarna State Topper Oire. National Testing Agency NTN Lauduna Sayesi Gawina Pangtu Kipande 2022 da Impau West Ki Hairangkoi Tongdagi. Aibam Jet Kumarna State Topper Oire. Need exam Asi Sayesi July Taragatarita Lebaksin Batungna Pangtu Kipani. Exam masih sekarang itu kibar result da India ki wana Rajasthan dagi Taniska na ahanba Delhi NCT dagi Batsa Asis Batra na Anisoba amadi Karnataka dagi Risikas na Bosan Ganglu lena ahomsuba taki bani State of War waraklaba Aibam Jit Kumar Aibam Nabakisor amadi Aibam Ongbi Zamunagi Masanupa halne Maxing jamai da leba Universal Students Academy da Class 10 lower pamatung sangang ay dalaiba commuter class 12 tamlok pada natana class 11 tagi hauna commuter net kita mag coaching su yaurake state git offer wari budget komarasi national gawna ring leasing ani sahum humbodara ni thoida laire jet komar permission na phongdo ki bagi matungin na net ki prefer tawgi harabadi adopa amuk yang dabida mai pak na phona patangai fade net preparation kita magda mapalam da phangliba kudimag state asida suma phungphana phangbangam Madana papalam dasar trabasu state asda leitba coaching center sing dasatuna adumak exam mai fak na bahona ba yare haike nakala maromda Rahmani 30 gi initiative makada miui taruk need UGC kalakpada nongaiba phongdorakle need UGC 2022 da Rahmania program of excellence Rahmani 30 gi initiative ki makada mairoi taruk qualify warakpada Rahmani 30 gi maikade ki nongaiba phongdokre Ngasi Tiblalen da laiba Manipur Creative School da pangthoki pa pawing mifam amada Rahmani 30 ki coordinator MD Res Ahmad na pangthoki bada Rahmani 30 ki khutang dagi atopa Manipur ki mapan gi lamsing da laiba center sing da khalak padaki mairoi sin da chatlaga tamlurapa matung sahi asi gi oina mioi taru net qualify tawrakpani hauki ba sahi o masi Rahmani 30 initiative ki makada anisuba state rank sing puthokre Community ama society ama amadi leibak ama sem ge harabadi quantity education ki mahuta quality education puthok pa matau dai lamda masi chaukhut na buhona bada ekoi kudimaki asawo thodang lai haina sa phongdoki net qualified tawraklaba mioi tarukadudi Zahir Khan makak mayum Rasir Arafat Naz Marwada Sayesta Sadia MD Riyazuddin Pusam MD Arif Khan ne maka tarakwa atopa pauda Sel ki demand ke mari lainana digital timer bomb ama thamlam le Sel ki demand ke mari lainana singjamai singhamakha maisnam laikai da ward development committee ki office mamangda ngasi ayupung di farm tarakpa duaida sakang da basing thamlam pa sak di leraba digital timer bomb ama leiram le tawdo kasi ki matang da press na phangba pawda digital timer bomb thamlam le abagi pawdo Impal Municipal Corporation ki ward number 16 ki corporator Thoksom Ongbi Eliza Mafureba Thoksom Tombagi mobile phone da WhatsApp message oina tharakpadagi khanglakibani hairi bom tamlamle abagi message adu hek phangbaga singjamai police ta paw fiki paw do hek phangbaga singjamai police Impal West Police Commando amadi state bomb detection and disposal scouting laklaga yamna kumni yangsin ki tungda bom adu digital timer bom ni haiba chapchana khangbangam ki bom adu leire haiba chapchana khanglakpadagi Singha dagi Airangkoi thong taba lampi thingduna amadi mafam adugi akoibada leiba jomjigi mioi sing mafan amata thogandana thamlaga state bomb detection and disposal scout ki expert singna thiba humba ki thabak chathabada bom adu ward development committee ki office mamangda leiramba thengna rakibani tungda bom leiraba mafam sing langwai bora sing question dana thamduna defuse tokna bhona ki aduba defuse tokna bhona ba aduda bom adu lenglubadagi timer activate tawhi Duna bom adu defuse tawna bahwana pada mai paki dabadagi bom adu mafam adu tagi puthok pa yaroi dabana tangai fadabadagi mafam adu da akan ba section thorang lokhulaga ngasi ayu ki pung tara minute nifu manga chapchana digital timer bom adu mafam adu makta da pokai gi bom pokai va adu da ward development committee office ki keta khara ati akai yaw vanatana asoka fandi yaw kide tawroga sigi pawhek taba da singjamai AC ki MLA Yumnam Kemsan amadi Manipur Police ki DGP Dongel amadi Impal West District ki SP KSI Sivukanda Sup mafam adu da laktoni yangsin ki bom thamlamba adu ka mari lainana ward number 16 ki corporator Thoksom Ongbi Eliza na phangdo ki bada miam ki seva tawriba mi amada asing bathabak satarawa si laibag thibani mi kung na tapo mafam da bom thamlamba amadi miam da aki akang pawhan ba si pende
asangba thawang asi makhatana sathabeganu aina bhagna makhata ke amarom da thawdok adu bayaning da phongdok tunang asi nongtil maike yadong ke piam da wakan mifam chathagre haire maraga sida ngarang thoki betam thiba sangai pro lamkhai ge accident ta lai khidaba mioi ahum sujin kre ngarang numidang lambel police station ki manung chanba tidim paringi sangai pro lamkhai mawada accident thokpadagi mioi ni si khiba amadi manghana asok pandang khiba thawdok atu da sok ton lai kana khiba mioi amasu lai khidra haire lai khidra ba mioi adu sagul ban sayang kurau makhung dagi kunda hujam mimol chan chai kuntra ga mathoi apokwa ke ragumani kawe mak dharaga laibak tiba thawdok aduda lai khidaba mioi masing punna ahum sokre haire ningsing bajai laibak tiba thawdok aduda kodom pokpi mamak lekai dagi posangbam ponsiba sahi kun kataret apokpa posangbam iboza amadi sagul ban sayang kurau makhung dagi thoksom boy sahi kuntra ga manga apokpa lai khidaba ti as ibo chauba ngarang lai khidabani thawdok aduda soklaba mioi mari adudi kwagaitel thiam lekai dagi nongthom bam boycha sahi kun ga mafan apokpa lai khidaba en inau sinung kok tagi okram pisan sahi kun apokpa o thambao langol housing complex tagi thoksom lanthoi sahi kun ga mathoi apokpa ti as bela kwagaitel thiam laikai tagi jumlembam rohit sahi kun thaga mathoi apokpa wai ningthem kawe makoi haujik ras medicity da laikan aduna lairi aire pigliba angang singda doctor engineer ohendaba yade habagi mahuta mi ama ohendaba jade aiduna honan gadabani siam Regional Institute of Medical Sciences Imphal RIMS Imphal ki Dr. Kamal Hol amasung Psychiatry Department ki anova faculty block ngasi film maker amasung composer Aribam Siam Sarman hangdokre tarumadu da athoiba mitunglen oikiba Aribam Siam Sarman hai aikoina yumjum da leiriba pikliba angang singba doctor engineer ohendaba yade aina tambivana makoina chawraklaba matamda pandamadu fangkraba matong makoi doctor engineer warabasu mi ama oidabadi wandok leite aduna doctor engineer ohendaba yade aina hona bagi mahuta angang singa si pikling edagi mi ama ohendaba yade aina hona gadabane mi ama warabadi doctor oigera engineer oigera mairoi oigera mana chaning ba lambi da changkiba matamda khudimak maifa kani thabak tawba khudingda afa mi oyu haibasi haujeki matamda yamna maru oire tambiba matamda mi amagi wakhalonda tungdun laiki ga wafam adu tambiba mathau tai loinan haujeki matamda doctor oigera engineer oigera mathau taba amagi manak da changlubada alkari leire harakpa si aikoina angang oiringeda tamlakde al haibaki mahutta mama pavung haiban al oiraba singda pongning sokloi madu angang oiringeda doctor engineer tamangani haina hona khibanani miyama oinaraba tambirabadi asingba waiwata thokloi haige manipur gumba sports ta thawai yawa state asidadi physiotherapy habisi nomagi thadokpa yatraba funsi ki sarukama oirakli se minister healthcare center da physiotherapist singna lauriba thodang asi singthani ngaini lamdam asigi miyam da physiotherapist singna piriba service asi makatana mai pakna piba ngamba oirasunu aina manipur gi si minister npn world physical day ge mari lena yaifa paujal pirakle loidana manipur gumai sports da thawai yawa state asida de physiotherapy habisi nomagi thadokpa yatraba punsi ki sarukama oirakli aina supong dorakle mioi ama siraga leiramle ngasi ayu aingang police station ki banung chanba tera karongda mioi ama sidun leiramle hairi leigiraba mioi edu tingsang liang bau abon mai chahi nifu abokpa ningthau abon mai kawe awang posang bam kabo sifai dagi ni hairi magi masara sopagi dakfam leirami asibak sang adu aingang police ki kangbona lokhalaba matungda Jenims ki Marian sangda thamgre madau garam na siram libano chapchana khangba ngamdre tawdogodo ga mari leina aingang police na case ama lokhale hairi Makatarak wa atopa pauda NEET exam fail oibadagi nupi masa ama mathanta sijakre hekta bada nungai tapa pau amada ngarang tafal aido kiba national eligibility entrance test NEET da pass topa ngam dabadagi chennai da sahi taraga mapan khak tangari nupi masa ama masa matom da thauri yandu na sijakre medical po pamjaba mairoi kyana khawrang nangai na kiba parkha asigi result ngarang haido kiba ikan kana da nupi masa asina mathanta sijabagi wari basi laukibani haire Pawasi hek phangbaga nupi masa asigi imung manungna chennai gi KMC hospital pokhat ki adobo doctor singna si na pokhalakle aina phangdorake Tamil Nadu state ki oina punna candidate lakama lising kuntra ga nithoi chama humpu ga tarit na NEET exam saruk yabada candidate lising humpu ga tarit chatet marfu ga tarit na qualified oi ki haire marga sida congress ki lusing bar Rahul Gandhi na nupi masa asigi imung manungga una badaga loina na NEET exam asi yamna lubaga loina na masi bo thatok na imung onung na demand tawrake State asida NEET exam pass tawdabadagi suicide tawkhibagi thawdok asi masina ahan banate sahi asigi July da Tamil Nadu gi
Ari yulurda napi masa amasu exam asda fail oigani halaki jabadagi masa matomda si jabagi thaudok lai khibane atau thaudok amadana July gi ahanba chaulda sahi taraga nipan gi napa masa matomda si jabagi thaudok lai khi magi manakta taramba suicide note adu da mahakna exam asi yamna lubana mahakna pamjari pamag adu yawak ngamloi dabana mahake ferebasi lobani haina iram khibane atopa editorial gi kalam amadana sex workers singi akhanaba thorang khara faikatse Prithividda leiriba miyope jeevana khunda leitadun leiriba apikba sahardagi horaga metropolitan city fawda sex workers sing lai mafam gi wena standard khenabagi wa khaktani amadi mafam dugi civilization gi matungina control tawfagi khenaba leiba khaktani miyope jeevana leiriba bakaisu thingba ngamdana leiraga dabane biglabasu bigna imphal sahar asidasu sex worker kya leire imphal gi hotel kharada sex workers sing tamduna business tawri habasi manipur police number parakta hotel sing rate tawda phagat pakyana khudam aduma goire sex workers sing masing yamna sahara sida saktaba matamsu achauba harau kumbai maya haibadi Christmas jaugsang amadi ningol chakopa maya de hele masina dagli badi sex workers sing asi amna sel thongi phibam patabadagi oirakpana ayambani haibani wafam simak sahara sida saktari ba sex workers sing matamda thijiliba mioi kya gi report asu adumak pannare Hausik lebak hasil thok liba mihan mipun kiana nauna mawa mapuraiba kaina duna lukrabi wehurabi kiana masa sing lekle su tamna daba sen achana ba samas ki harau kumai amadi sanabi kya yauna daba hona bada subjin hara bada imu manum puna daba hona bada araiba amadi asambalam bi thira bada sex worker masing hangala khigani lamda masida sex worker masing yamlakpa haibasida tholak kadaba problem sing manungda miyoibana kinaraba eslaina leiba missing hangalakpane Hanasu sex workers sing dagi laina asi sandorokpa missing jami amadi laina asi sandorokna bagi asoba maram amasuni abasi khangmana es laina sandorokpa thingna ba hona bada haktina bada section na ba awareness kya Manipur sarkar ki health department ki bakata leiba Manipur S control society max amadi civil society organization kya na yamlaba sanpham thada duna amadi matam changna honare adaba ngasi fawdi tamthiraba laina makala asi thingba ngamdana leire sex workers sing asina sakta na ba standard leiba mafam amadi Makoina akadin akadaba miyoising da ikai kunan luina binaba tawang amata paikadre society asigi honglakipa jawulda adumak yawraklagaba prithibi ki mafam sing dasu adumak lainariba lainaragadaba makoi ki damak society asina karigumba kharati pinabiba sinbiba chumlagani sex worker ki sinpam da ki lap thorokpa yapan ravi sing makoi ki sandok lambi ama sinbiba ga loinana makoi ki sada nokta da lambi asda satkidanaba tawang kya su paikadbiba chungani sex worker sing chu miyoibani society asida hinglibani abasi Kanbiduna makoi ki damak dasu akan apa orang paket bibat chungani sarkar nasu miyo bagi minung si yang laga hiram basta puning sangsi aroi beda content sing asiki markui bapau khara asi bapau dam jariba Manipur local news YouTube channel asidagi yang beriba punama padaga jari channel asina dom da kana badi subscribe tawi business subscribe tawi ramoloinana like and share to busu kawi ka nupna makpo amakhana thaga jari